ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯑꯣꯐ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯕꯨꯟ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯕꯨꯟ ꯅꯨꯄꯤ ꯑꯁꯤꯅ ꯇꯝꯅꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯕꯨꯅꯤ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕꯁꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤ ꯏꯪꯂꯦꯟꯗꯗ ꯂꯩꯕ ꯅꯣꯔꯠꯐꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ 17th ꯁꯦꯟꯆꯨꯔꯤ ꯑꯗꯨꯋꯥꯏꯗ ꯁꯥꯈꯤꯕꯅꯤ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯑꯣꯐ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯕꯨꯠꯀꯤ ꯐꯣꯇꯣ ꯑꯃ ꯑꯣꯏꯔꯤ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯃꯗ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯤꯑꯣꯏ ꯑꯅꯤꯈꯛꯅ ꯊꯦꯡꯅꯈꯤꯕꯅꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯅꯤ ꯑꯗꯨꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ 1936ꯀꯤ ꯗꯤꯁꯦꯝꯕꯔꯗ ꯐꯣꯡꯕ ꯀꯟꯇ꯭ꯔꯤ ꯂꯥꯏꯐ ꯀꯧꯕ ꯃꯦꯒꯥꯖꯤꯟ ꯑꯃꯗ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯑꯣꯐ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯏꯪꯂꯦꯟ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯕꯨꯠꯀꯤ ꯐꯣꯇೋ ꯑꯃ ꯑꯣꯏꯈꯤ 1936ꯗ ꯀꯟꯇ꯭ꯔꯤ ꯂꯥꯏꯐ ꯍꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯁꯤꯗ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯑꯣꯐ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯇꯁꯦꯡꯅ ꯕꯨꯠ ꯍꯥꯏꯕꯁꯤ ꯂꯩꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ 1936 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯃꯥꯡ ꯏꯪ ꯁꯣꯛ 1726ꯗꯒꯤ ꯍꯧꯅ ꯃꯤ ꯀꯌꯥ ꯑꯃꯅ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯤꯌꯥꯝꯅ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯕ꯭ꯔꯥꯎꯟꯒꯤ ꯃꯆꯨꯒ ꯃꯥꯟꯅꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯝꯃꯤ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯦꯞꯇꯦꯟ ꯍ꯭ꯌꯨꯕꯔꯠ ꯄ꯭ꯔꯣꯕꯦꯟ ꯑꯃꯁꯨꯡ ꯏꯟꯗ꯭ꯔꯥ ꯁꯤꯔꯥ ꯀꯧꯔꯝꯃꯤ 1936ꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯀꯦꯞꯇꯦꯟ ꯍ꯭ꯌꯨꯕꯔꯠ ꯄ꯭ꯔꯣꯕꯦꯟꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯗ꯭ꯔꯥ ꯁꯤꯔꯥꯒ ꯂꯣꯏꯅꯔꯗꯨꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯐꯣꯇꯣ ꯀꯥꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗ꯭ꯔꯥ ꯁꯤꯔꯥꯅ ꯕ꯭ꯔꯥꯎꯟꯒꯤ ꯃꯆꯨ ꯑꯣꯏꯕ ꯂꯩꯆꯤꯟꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯃꯅ ꯁ꯭ꯇꯦꯌꯔꯀꯦꯁꯀꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗꯨ ꯎꯔꯝꯃꯤ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯍ꯭ꯌꯨꯕꯔꯠ ꯄ꯭ꯔꯣꯕꯦꯟꯗ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯐꯣꯇꯣ ꯑꯃꯨꯛꯀꯁꯨ ꯀꯥꯞꯅꯕ ꯍꯥꯏꯔꯝꯃꯤ ꯀꯦꯞꯇꯦꯟ ꯍ꯭ꯌꯨꯕꯔꯠ ꯄ꯭ꯔꯣꯕꯦꯟꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁꯀꯤ ꯀꯣꯚꯔ ꯑꯗꯨ ꯂꯧꯊꯣꯛꯑꯗꯨꯅ ꯐ꯭ꯂꯥꯁ ꯊꯥꯜꯂꯗꯨꯅ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯝꯃꯤ ꯑꯁꯨꯝꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ 1936ꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 16ꯇ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯟꯇ꯭ꯔꯤ ꯂꯥꯏꯐ ꯀꯧꯕ ꯃꯦꯒꯥꯖꯤꯟ ꯑꯃꯗ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯤꯌꯥꯝꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯩꯔꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯀꯦꯃꯦꯔꯥꯗ ꯇꯥꯔꯤꯕ ꯕ꯭ꯔꯥꯎꯟ ꯂꯦꯗꯤꯒꯤ ꯅꯦꯒꯦꯇꯤꯚ ꯏꯃꯦꯖ ꯑꯗꯨ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯕꯨꯠꯀꯤ ꯐꯣꯇꯣ ꯑꯃ ꯑꯣꯏꯈꯤ ꯃꯁꯤꯗꯒꯤꯁꯨ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯇꯁꯦꯡꯅ ꯂꯩꯔꯤ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯛꯄ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯂꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯑꯣꯐ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯅ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕꯅꯣ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯑꯣꯐ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕꯤ ꯂꯦꯗꯤ ꯗꯣꯔꯣꯊꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯏꯪ ꯁꯣꯛ 1686ꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯊꯥꯗ ꯂꯦꯗꯤ ꯗꯣꯔꯣꯊꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯔꯦꯅꯥꯝꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯎꯇꯣꯟ ꯍꯣꯜ ꯀꯧꯕ ꯌꯨꯝ ꯑꯃꯗ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯔꯣꯕꯔꯠ ꯍꯣꯔꯦꯁ ꯑꯃꯁꯨꯡ ꯃꯦꯔꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ 16 ꯁꯨꯕ ꯃꯆꯥ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯔꯣꯕꯔꯠ ꯋꯦꯜꯄꯨꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯔꯣꯕꯔꯠ ꯍꯣꯔꯦꯁꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯦꯗꯤ ꯗꯣꯔꯣꯊꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯄꯥ ꯔꯣꯕꯔꯠ ꯍꯣꯔꯦꯁꯅ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯄꯥ ꯑꯃꯒꯨꯝꯅ ꯁꯦꯟꯅꯔꯝꯃꯤ
चार्लेस टाउनसेन हाइरिबा नुपा असि इंसोक 1674 दा इंग्लैंड की नॉर्थफोक हाइरिबा मफम असिदा लैबा रेनाम हॉल हाइरिबा साउरबा युम असिदा पोगलम्मि। चार्लेस टाउनसेन साउरक्लबा मतुंगदा माना लैरिबा स्टेट अदुगी सेक्रेटरी अमा ओइना थबक तौरम्मि। लेडी डोरोथीना चही 15 सुरक्पा मतमदा चार्लेस टाउनसेन हाइरिबा नुपा असिगा नुंसिनरम्मि। मंगोंदगी चार्लेस टाउनसेन चही 12 हलम्मि। मखोय अनिना चही कया अमा नुंसिनरबा मतुंगदा लोहोंगलसि हाइरदुना खलम्मि। अदुगी मतुंगदा चार्लेस टाउनसेन लेडी डोरोथीदा मखोय अनि लोहोंगलसि हाइरदुना प्रपोज तौरम्मि। लेडी डोरोथीना मंगोंदा लोहोंगलसि हाइरग्लिबा अदु याम हराउना यारम्मि। अदुबु मागी मपा रॉबर्ट होरेसना मागा चार्लेस टाउनसेनगा लोहोंगबदु पामलमदि मरमदि करिगुंबा चार्लेस टाउनसेनना मागी मचानपीदा लोहोंगलसि हाइदुना प्रपोज तौरग्लिबा अदु यारुरगदि चार्लेस टाउनसेनगी मरमथुमसिंग अदु मखोइना पामबोइना खनखिनि। मरम असिना चार्लेस टाउनसेनना लेडी डोरोथीदा लोहोंगलसि हाइदुना प्रपोज तौरग्लिबा अदु मागी इमुंग मनुंगना यारमदि। असुमना लेडी डोरोथीगी इमुंग मनुंगी मिसिंग अदुना लोहोंगबा अदु यारक्तबदगी चार्लेस टाउनसेनना एलिजाबेथ कौबी अतोपा नुपी अमगा लोहोंखिरम्मि। चार्लेस टाउनसेन लोहोंगले ताबदा माबु थमोय सेंगना नुंसिजखिबा लेडी डोरोथीदी मथमोय कायरम्मि। मरम असिना लेडी डोरोथीना अवाबा मैसाग अदु काउथोकनबगीदमक नातै सादबा पार्टी कया अमदा यारुदुना मसागी इज्जत सोकपा याबा थबक कया अमा तौबा हुरग्लम्मि। मतम अदावाइदा महागना लॉर्ड थॉमस कौबा नुपा अमगा अरुणबा मरी थमलम्मि। अदुबु लॉर्ड थॉमस हाइरिबा नुपा असि मीगी पैसा कया अमा मंगोंदा तोलम्मि। पैसासिंग अदु सिंबा ngamaktabadagi mahakna लेडी डोरोथीबु हुंथोकलमलगा ग्रेट ब्रिटेन हाइरिबा लम असि थादोक्तुना अरापा मफम अमदा सत्खिरम्मि। अदुगी मतुंग इंसोक 1711 दा चार्लेस टाउनसेनगी नुपी एलिजाबेथ सिखिरम्मि। एलिजाबेथ सिख्रबा मतुंग सही एनी लैरगा चार्लेस टाउनसेनगा लेडी डोरोथीगा मखोय अनि रेनाम हॉल हाइरिबा युम अदुदा याम साउना लुहुंगलम्मि। असुमना ममई थंगदा मखोय अनि थुंगनरम्मि। मखोय अनिना सही 13 सुबना याम नुंसि सानना लेमिनरम्मि अदुगा मसा 8 पोगलम्मि। अदुबु लाइबक थीबदी इंसोक 1726 की मार्च की तंकुमा फंदा लेडी डोरोथीना सही नेफु सरपा मतमदा याम नंगनिंगाय ओइबा मोंगदा रेनाम हॉल हाइरिबा युम अदुदा महक सिखिरम्मि। चार्लेस टाउनसेनना हाइरम्मि मागी नुपी लेडी डोरोथी से स्मॉल पॉक्स हाइरिबा लैना आसिना नारदुना सिखिबनी। अदुबु तसेंगना लेडी डोरोथीबु स्मॉल पॉक्स हाइरिबा लैना आसिना नारगा सिरिबरा नत्रगना करी मरमदगी सिरिबनो हाइबदुदी नसि फावबदा यामना अंगकपा मोहिरि। चार्लेस टाउनसेनना मागी नुपी लेडी डोरोथीबु सिरे हाइरदुना मागी असिबा हक्चांग यावबा कॉफिन अदु मुंगफुम अमदा फुमदुना याम साउना थरोम अमा पांथोकलम्मि। अदुबु मियामनदी लेडी डोरोथी हिंगली हाइरदुना थाजरम्मि अदुगा मा सिबगी थरोम पांथोकलिबा अदु असेंगबा नते सेमजिन साजिनबनि खलम्मि। सही कया अमा लैरबा फावबदा मियामना सिंगनरम्मि मदुदी चार्लेस टाउनसेनना मागी नुपी लेडी डोरोथीबु रेनाम हॉल हाइरिबा साउरबा युमदुगी मनुंगदा लैबा का अमदा लोक तौदुना थमलि अदुगा महाक याम तमथीना ओटपिरबा मतुंगदा सिखिबनी। लेडी डोरोथीना थाइनगी मतमदा मागा लॉर्ड थॉमसका लैनखिबा अरुणबा मरी अदु चार्लेस टाउनसेनदा हाइदोकलमति। महागना चार्लेस टाउनसेनगा लुहोंगलबा मतुंग सही 13 लैरगा मागा लॉर्ड थॉमसका लैनखिबा अरुणबा मरीसिंग अदु चार्लेस टाउनसेनना खंगबा हुरुगलमि। मसी खंगलकपदा चार्लेस टाउनसेनना मागी अनिसुबा नुपी लेडी डोरोथीदा असुकी मतिक साउरम्मि। मरम असिना महागना लेडी डोरोथीबु रेनाम हॉलगी ख्वाइदगी मथक थंगबा फ्लोरदा लैबा का अमदा लोक तरोदना थमलम्मि। का अदुदगी महागना मपाना तोके हाइबा अमता यारमदि। मागी मसासिंग अदुगा उनगी हाइबा फावबदा अमता यारमदि अदुगा मसासिंग अदुदसु माबु उनहलमदि। असुमना सही कया अमा लेडी डोरोथीना का अदुदा याम वाना नाइतोम हिंगबा पुंसी अमगुमना लेलम्मि। मियाम थाजरम्मि मदुदी लेडी डोरोथीना का अदुदा फजना पिजा पिथक तौदबदगी सरा हेलदुना माना सही निम्फु सरपा मतमदा याम वाना सिखिबनी। मागी असिबा हक्चांग अदु सेंट मेरी चर्चयार्ड कौबा मुंफम अमदा फुमलम्मि। अदुमैनमक लेडी डोरोथीना कहादुदा याम वाना सिखिबा मरमना मागी असिबा थवाय अदुना शांति फंगबा ngамदबदगी रेनाम हॉल हाइरिबा सारबा युमजावदुदा तमनाबा हुरुगलम्मि। लेडी डोरोथी लैखिद्रबा मतुंगदा मी कया अमना रेनाम हॉल हाइरिबा युमजावदुगी मनुंगदा ब्राउन मचुगी फिजुअल सेटपा बुट नुपी अमना लेंटर्न अमा पायरदुना कुचत चटलगा लेरमबदु थेंगनबा हुरुगलम्मि। अतोपा वारी अमदना लेडी डोरोथीना कादुदा सही कया अमा मथंता नाइतोम हिंगबा पुंसी अमगुमना लेरगलबा मतुंगदा मंगोंदा वखलनिना नाबा हुरगलम्मि। नोंमदी महांगना लोक तोदुना थमलिबा कादुदगी तुमिना थोलादुना रेनाम हॉल हाइरिबा युमदुदगी सेनखिनबा होनरम्मि। अदुबु मागी नुपा चार्लेस टाउनसेनना थेंगनरम्मि। चार्लेस टाउनसेनना लेडी डोरोथीबु युमदुदा लैरिबा स्टेयरकेस अदुगी मखादा इंथरम्मि।
staircase ꯑꯗꯨꯗ ꯎꯟꯊꯔꯛꯄ ꯃꯇꯝꯗ ꯂꯦꯗꯤ ꯗꯣꯔꯣꯊꯤꯒꯤ ꯃꯪꯒꯛ ꯑꯗꯨ ꯇꯦꯛꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯔꯦꯅꯥꯝ ꯍꯣꯜꯗ ꯂꯩꯔꯤꯕ staircase ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯗꯤ ꯗꯣꯔꯣꯊꯤꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯄ ꯃꯔꯝꯅ ꯃꯥꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯗꯨꯅ ꯊꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯗ ꯄꯣꯛꯄ ꯀꯤꯡ ꯖꯣꯔꯖ IV ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1900 ꯑꯗꯨꯋꯥꯏꯗ ꯀꯤꯡ ꯖꯣꯔꯖ IVꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯔꯦꯅꯥꯝ ꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯕꯦꯗꯔꯨꯝ ꯀꯧꯕ ꯀꯥ ꯑꯃꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯀꯣꯔꯤꯗꯣꯔꯗ ꯊꯦꯡꯅꯈꯤꯕ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯗꯦ ꯈꯨꯝꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀꯤꯡ ꯖꯣꯔꯖ IVꯅ ꯁꯥꯎꯔꯗꯨꯅ ꯔꯦꯅꯥꯝ ꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯑꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯏꯗꯨꯅ ꯊꯝꯂꯝꯕ ꯆꯍꯤ ꯑꯗꯨ 1835 ꯑꯣꯏꯔꯝꯃꯤ꯫ 1835ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯊꯥꯗ ꯔꯦꯅꯥꯝ ꯍꯣꯜꯒꯤ ꯃꯄꯨ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟꯅ ꯌꯨꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯔꯦꯅꯥꯝ ꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯅꯕꯒꯤꯗꯃꯛ ꯒꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯅꯨꯄꯥ ꯀꯣꯂꯣꯅꯦꯜ ꯂꯣꯞꯇꯁ ꯑꯃꯁꯨꯡ ꯂꯣꯞꯇꯁꯀꯤ ꯃꯃꯥꯟꯅꯕ ꯍꯣꯀꯤꯟꯁ ꯀꯧꯕ ꯒꯦꯁ ꯑꯅꯤꯈꯛꯁꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯂꯣꯞꯇꯁꯀ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯍꯣꯀꯤꯟꯁꯀꯅ ꯇꯨꯝꯂꯒꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯔꯀꯦꯁ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯞꯇꯁꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯣꯂꯣꯅꯦꯜ ꯂꯣꯞꯇꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯊꯦꯡꯅꯈꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯊꯤꯖꯤꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯝꯕ ꯀꯣꯔꯤꯗꯣꯔꯒ ꯁ꯭ꯇꯦꯔꯀꯦꯁꯀ ꯊꯦꯡꯅꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯔꯤꯗꯣꯔ ꯑꯗꯨ ꯐꯥꯎꯔꯒ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯣꯞꯇꯁꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯤꯠ ꯂꯩꯕ ꯖꯒꯥ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯞꯇꯁꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯆꯦ ꯑꯃꯗ ꯌꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯂꯣꯞꯇꯁꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯔꯇꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯒꯦꯁ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯆꯦꯗ ꯌꯦꯛꯈꯤꯕ ꯕ꯭ꯔꯥꯎꯟ ꯂꯦꯗꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯆꯦꯗ ꯌꯦꯛꯂꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯦꯁꯁꯤꯡ ꯑꯗꯨꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯀꯌꯥꯔꯛ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯌꯥꯝ ꯇꯣꯏꯅ ꯆꯪꯉꯛꯄ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯈꯨꯗꯛꯇ ꯔꯦꯅꯥꯝ ꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄꯥꯔꯇꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯏꯕ ꯒꯦꯁꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯏꯪ ꯁꯣꯛ 1836ꯗ ꯔꯣꯌꯦꯜ ꯅꯦꯚꯤꯗ ꯀꯦꯞꯇꯦꯟ ꯑꯣꯏꯕ ꯐꯦꯗ꯭ꯔꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯐꯦꯗ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯦꯅꯥꯝ ꯍꯣꯜꯒꯤ ꯃꯄꯨ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯐꯦꯗ꯭ꯔꯤꯛꯅ ꯔꯦꯅꯥꯝ ꯍꯣꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯇꯥꯅꯕꯒꯤꯗꯃꯛ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯥꯝ ꯍꯣꯜ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯕ꯭ꯔꯥꯎꯟ ꯂꯦꯗꯤ ꯀꯧꯕꯤ ꯕꯨꯠ ꯅꯨꯄꯤꯅ ꯇꯝꯅꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯥꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯕꯨꯠꯅ ꯇꯝꯅꯩ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯔꯦꯅꯥꯝ ꯍꯣꯜꯗ ꯇꯝꯅꯔꯤꯕ ꯑꯁꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯕꯨꯠꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯎꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯔꯦꯅꯥꯝ ꯍꯣꯜꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯆꯥꯔꯂꯦꯁ ꯇꯥꯎꯟꯁꯦꯟꯗ ꯍꯥꯏꯔꯝꯃꯤ꯫
असुमना कैप्टन फ्रेडरिकना रेनामोल हाइरिबा युम असिदा लैबा होरगलमी महांगना युम अदुदा ख्वाइदगी तमनाबा कानी हाइदुना थाजनबा अदुगा लेडी डोरोथीगी सक्तम येकपा फोटो अमा फलांगदा यालगा लैरिबा का अदुदा लैरमी नुमिदांग खुदिंगी महांगना रिवॉल्वर अमा मागी मोन मखाना थमदुना का अदुदा तुमलमी नुमि निनी फावदी महांगना युम अदुदा करिगुंबा तमनाबगी थोदोग अमता थेंगनरमदी अदुबु नुमित हुमनी सुबगी नुमिदांगी मतमदा मागी मयामबगी मसा नहावैरिबा नुपा अनि खंगना मागी कादा लामी नहावैरिबा नुपा अनिदुना कैप्टन फ्रेडरिकता मखोई कादा अमुक्ता लाक्पियु हाइरमी मरमदी मखोई अनिना मपालमदगी अनौबा नुंगोई खरा पुरए मसिगी मतांगदा अमुक्ता येंगबियु हाइरमी अदुगा मखोई अनि सटखिरमी ngahak leiraba matungda captain frederickna magi ka adu thado aduna yumadu da leiriba corridor adu faroduna naha oiriba nupa ani duna leiriba ka adu da salami mana satpa matamda magi masada revolver ama diloinarami mana corridor adu da sum lakpa matamda nupi ama khagna laten ama pairaduna magi mayongna ba maikai romdagi corridor adu da phauruga laami ahan badadi captain frederickna nupi adu gi maithong adu da munna yenglamdi महांगना खलमी लातेन पाइदुना लागलिबा नुपी असि युमसिदा लैरिबा अंगांगसिंग अदुबु सेनरिबा नुपी अमा खगनि नुपी अदुना स्टेयरकेस अदु फारदुना युमदुगी मथकलोमदा लैरिबा कासिंग अदुदा सटखिनाबा होनरमी मतम अदुदा कैप्टन फ्रेडरिकना नुपी अदुगी माइथोंग अदुदा येंगलमी नुपी अदुगी माइथोंग अदु माना लैरिबा का अदुदा यालिबा लेडी डोरोथीगी सक्तम यावबा फोटो अदुगा सब मानरमी मसिदगी महांगना खंगबा रुकलमी मदुदी माना उरिबा नुपी अदु ब्राउन लेडी हाइरिबा बुन नुपी अदुबुनी मिकुपदुदा बुनुपी अदुना सलम्बदगी सब युंगुदुन लेपमी अदुगा कैप्टन फ्रेडरिकता मुन्न येंगलामी बुनुपी अदुना कैप्टन फ्रेडरिकता मुन्न येंगपा मतमदा महाग असुकी मथिक पाखलमी खुदक्ता महागना रिवॉल्वर नोंगै अदु लौथोदुना बुनुपी अदुदा कापलमी मतम अदुदा बुनुपी अदु मांगखिरमी अदुगा कैप्टन फ्रेडरिकना कापलिबा नोंगै मरु अदु बुनुपी अदु फारोदुना फलांगदा पालमी थौदोग असिदगी कैप्टन फ्रेडरिकना युम अदुदा तमनरिबा ब्राउन लेडी हाइरिबी बुनुपी असिदा अमुखना हियलरगी हायरदुना खलमी मरम असिना महांगना मथंगी नुमित्ता रेनामोल हाइरिबा युम असिबु थादोदुना सटखिरमी थौदोग असिगी मतुंगदा मियामना ब्राउन लेडी हाइरिबी बुनुपी असिबु थेंगनबगी वरी कया अमा ताबा हुंगनरगलमी असुमना सही कया लेरबा मतुंगदा 1936 की सेप्टेम्बर की तांग 53 दा लंदन दा फोटोग्राफर ओइना थबक तब नुपा ह्यूबर्ट प्रोवेन अमसु मागी असिस्टेंट इंद्रा सिराना रेनामोल हाइरिबा युम असिगी मनुंगदा लेडी डोरोथीगी बुटकी सक्तम ब्राउन लेडी हाइरिबी बुनुपी असिगी असेंबा सक्तम मदु कैमेरा दा कापंगमलम्मी अदुगी मतुंगदा रेनामोल हाइरिबा युम मदुदा तमनरिबा बुट ब्राउन लेडी हाइरिबी बुनुपी असिगी वारी असे पृथ्वीदा लैरिबा मिपुम खुदिमन खंगनाबा खरकलमी